ꯑꯍꯥꯟꯕꯃꯛꯇꯗ ꯂꯩꯔꯣꯜ ꯂꯩꯃ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯆꯤꯟ ꯁꯥꯄꯝꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯀꯣꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯏꯄꯤꯁꯣꯗ 4 ꯁꯨꯕ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯥꯔ, ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯉꯧꯁꯅꯥꯗꯨ ꯍꯥꯏꯔꯒꯦ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯣꯖꯥ ꯑꯃꯥꯏꯕ, ꯑꯩꯅ ꯍꯥꯏꯒꯗꯕ ꯋꯥꯁꯦ ꯂꯥꯟꯅꯗꯤ ꯈꯟꯕꯤꯒꯅꯨ꯫ ꯑꯣꯖꯥ ꯑꯃꯥꯏꯕ, ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯏꯃꯥꯟꯅꯕ ꯊꯣꯏꯕ ꯀꯧꯕ ꯑꯃ ꯂꯩ꯫ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯁꯦꯟ ꯄꯥꯏꯕꯗ ꯑꯩꯃꯨꯛ ꯂꯩꯀꯥꯏꯁꯤꯗ ꯂꯩꯕ ꯅꯠꯇꯦ꯫ ꯑꯃꯥꯏꯕ ꯂꯥꯛꯄ ꯑꯉꯧꯁꯅꯥꯒꯤ ꯋꯥꯗꯨ ꯃꯔꯛ ꯊꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯅꯪꯅ ꯍꯥꯏꯒꯦ ꯈꯜꯂꯤꯕ ꯋꯥꯗꯣ ꯁꯠ ꯍꯥꯏꯌꯨ꯫ ꯑꯉꯧꯁꯅꯥꯁꯨ, ꯍꯣꯏ ꯑꯣꯖꯥ ꯑꯃꯥꯏꯕ, ꯑꯩ ꯍꯥꯏꯖꯒꯦ꯫ ꯍꯟꯗꯛꯀꯤ ꯂꯧ ꯈꯥꯎꯅꯕꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯏꯇꯥꯎ ꯑꯣꯏꯔꯤꯕ ꯊꯣꯏꯕꯒꯤ ꯂꯧꯁꯤꯅ ꯃꯌꯥꯝꯗꯒꯤ ꯏꯍꯦꯜ ꯍꯦꯟꯅ ꯂꯣꯛꯏ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯈꯜꯂꯤꯕꯁꯤ ꯃꯥꯅ ꯍꯦꯟꯅ ꯂꯣꯛꯑꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗꯇ ꯅꯠꯇꯅ ꯈꯨꯟꯒꯤ ꯃꯤꯌꯥꯝꯁꯤꯗꯁꯨ ꯉꯛꯆꯥꯎ ꯊꯦꯛꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯣꯖꯥ ꯑꯃꯥꯏꯕꯅ ꯇꯧꯕꯤꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯜꯍꯟꯗꯨꯅ ꯉꯥꯎꯅ ꯐꯩꯅ ꯆꯠꯍꯟꯒꯗꯕꯅꯤ꯫ ꯑꯣꯖꯥ ꯑꯃꯥꯏꯕ, ꯁꯦꯟꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯝꯇ ꯈꯟꯕꯤꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯂꯥꯟꯅ ꯇꯝꯁꯤꯟꯗꯨꯅ ꯂꯨꯄꯥ 10,000 ꯄꯨꯊꯣꯛꯇꯨꯅ ꯄꯤꯁꯤꯜꯂꯤ꯫ ꯑꯃꯥꯏꯕ ꯂꯥꯛꯄ ꯋꯥꯈꯟꯗ ꯈꯟꯗꯨꯅ, ꯃꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤ ꯁꯦꯟꯗꯤ ꯐꯖꯅ ꯄꯥꯏꯕꯖꯥꯠꯅꯤ꯫ ꯑꯗꯨꯅ ꯑꯩ ꯃꯥꯒꯤ ꯁꯦꯟꯁꯦ ꯈꯔꯒ ꯍꯦꯟꯅ ꯍꯥꯞꯀꯠꯂꯝꯅꯕ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗ ꯌꯥꯁꯤꯟꯅꯗꯕ ꯁꯥꯔꯒꯦ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ ꯑꯉꯧꯁꯅꯥ, ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯅꯃꯥꯟꯅꯕ ꯀꯔꯤꯌꯦ ꯃꯃꯤꯡꯗꯨꯕꯣ? ꯑꯉꯧꯁꯅꯥꯅ, ꯊꯣꯏꯕ ꯍꯥꯏꯕꯅꯦ ꯑꯣꯖꯥ ꯑꯃꯥꯏꯕ꯫ ꯍꯣ, ꯊꯣꯏꯕ ꯍꯥꯏꯕ꯭ꯔꯥ? ꯑꯗꯣ ꯊꯣꯏꯕꯒꯤ ꯂꯧꯗꯣ ꯈꯥꯎꯔꯦ, ꯐꯧ ꯃꯌꯥꯝ ꯑꯃ ꯂꯣꯛꯑꯦ, ꯑꯁꯤ ꯅꯠꯇ꯭ꯔꯣ? ꯑꯉꯧꯁꯅꯥꯅ, ꯍꯣꯏ ꯑꯣꯖꯥ ꯑꯃꯥꯏꯕ, ꯂꯣꯛꯑꯦ꯫ ꯑꯗꯣ ꯅꯪꯅ ꯀꯜꯂꯛꯄꯗꯒꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯄꯣꯠꯁꯦꯝ ꯇꯧꯁꯤꯟꯗꯨꯅ ꯂꯥꯏ ꯊꯥꯖꯤꯜꯂꯒ ꯉꯥꯎꯅ ꯐꯩꯅ ꯆꯠꯍꯟꯗꯨꯅ ꯇꯧ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ? ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯉꯧꯁꯅꯥ ꯈꯔꯗꯤ ꯏꯀꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯇꯧꯗ꯭ꯔꯕꯗꯤ ꯌꯥꯗꯦ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯣꯖꯥ ꯑꯃꯥꯏꯕ, ꯑꯗꯨꯃꯗꯤ ꯇꯧꯕꯤꯗ꯭ꯔꯕꯗꯤ ꯌꯥꯗꯦ꯫ ꯑꯣꯖꯥ ꯑꯃꯥꯏꯕꯅ ꯈꯟꯅꯤꯡꯕ ꯃꯈꯩ ꯈꯜꯂꯁꯨ ꯀꯔꯤꯝꯇ ꯀꯥꯏꯗꯦ ꯍꯥꯏꯔꯛꯏ꯫ ꯑꯃꯥꯏꯕ ꯂꯥꯛꯄꯅ, ꯏꯕꯨꯡꯉꯣ, ꯀꯔꯤꯒꯤꯅꯣ ꯅꯪꯒ ꯑꯗꯨꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯅꯃꯥꯟꯅꯕꯗꯨꯕꯨ ꯑꯗꯨꯛ ꯐꯠꯇꯕ ꯊꯕꯛꯇꯨꯕꯨ ꯇꯧꯒꯦ ꯈꯜꯂꯤꯕꯁꯤꯕꯣ? ꯑꯉꯧꯁꯅꯥꯅ, ꯑꯣꯖꯥ ꯑꯃꯥꯏꯕ, ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯇꯧꯕꯤꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯁꯦꯟ ꯈꯔꯒꯁꯨ ꯂꯧꯊꯣꯛꯇꯨꯅ ꯍꯥꯞꯆꯤꯜꯂꯒ ꯄꯤꯔꯛꯏ꯫ ꯑꯃꯥꯏꯕ ꯂꯥꯛꯄ ꯁꯦꯟꯗꯨ ꯎꯕꯗ ꯂꯧꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ ꯑꯉꯧꯁꯅꯥ, ꯀꯩꯗꯧꯕꯒꯤ ꯇꯧꯔꯣꯏꯗꯧꯔꯤꯕꯅꯣ? ꯇꯧꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯅꯊꯧꯅꯥꯗꯨꯕꯨ ꯌꯦꯡꯊꯣꯛꯄꯅꯤ꯫ ꯑꯗꯨꯕꯨꯅꯦ, ꯌꯦꯛꯅꯕ ꯍꯥꯏꯕꯁꯤꯗꯤ ꯏꯃꯥꯟꯅꯕ ꯑꯣꯏꯔꯕꯁꯨ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯀꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯉꯧꯁꯅꯥꯅ, ꯑꯗꯨꯃꯛꯅꯤ ꯑꯣꯖꯥ ꯑꯃꯥꯏꯕ, ꯑꯩꯅ ꯄꯥꯝꯕꯁꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯕꯥꯅꯤ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯃꯥꯏꯕ ꯂꯥꯛꯄ ꯃꯤꯒꯤ ꯃꯥꯡꯅꯕꯗ ꯁꯤꯟꯕ ꯃꯤꯅ ꯋꯥꯔꯒꯇ ꯂꯩꯔꯒꯅ ꯃꯁꯥꯗ ꯅꯨꯡꯉꯥꯏꯖꯕ ꯃꯤꯅꯤ꯫ ꯐꯠꯇꯕꯒꯤ ꯃꯍꯩꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯩꯔꯝꯃꯤ꯫ ꯃꯤ ꯌꯦꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤꯉꯣꯟꯗꯒꯤ ꯁꯦꯟ ꯀꯌꯥ ꯑꯃ ꯂꯧꯊꯣꯛꯂꯤꯕꯅꯤ꯫ ꯑꯃꯥꯏꯕ ꯂꯥꯛꯄꯅ, ꯏꯕꯨꯡꯉꯣ ꯑꯉꯧꯁꯅꯥ, ꯅꯪꯒꯤꯁꯤꯕꯨ ꯍꯌꯦꯡꯃꯛ ꯄꯥꯡꯊꯣꯛꯄ ꯄꯥꯝꯂꯤꯕ꯭ꯔꯥ, ꯉꯁꯤꯃꯛ ꯄꯥꯝꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯂꯤ꯫ ꯑꯉꯧꯁꯅꯥꯅ, ꯀꯔꯤꯅꯣꯅꯦ ꯑꯣꯖꯥ ꯑꯃꯥꯏꯕ, ꯑꯩꯗꯤ ꯊꯕꯛꯁꯦ ꯉꯁꯤꯃꯛ ꯍꯦꯛꯇ ꯄꯥꯝꯂꯕꯅꯤ꯫ ꯑꯃꯥꯏꯕ ꯂꯥꯛꯄꯅ, ꯍꯣ, ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪ ꯉꯥꯏꯍꯥꯛꯇ ꯂꯩꯔꯝꯃꯨꯀꯣ, ꯑꯩ ꯏꯃꯨꯡꯗ ꯑꯃꯨꯛꯇ ꯆꯪꯉꯨꯈꯤꯒꯦꯀꯣ ꯏꯕꯨꯡꯉꯣ꯫ ꯑꯁꯤ ꯍꯥꯏꯔꯒ
ꯏꯃꯨꯡꯂꯣꯝꯗ ꯑꯃꯥꯏꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯑꯃꯥꯏꯕ ꯂꯥꯛꯄꯗꯣ ꯃꯈꯨꯠꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯃꯨꯕ ꯆꯦꯔꯪ ꯑꯃꯗ ꯌꯣꯝꯂꯒ ꯄꯨꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯑꯉꯧꯁꯅꯥꯗ ꯄꯤꯔꯝꯃꯤ꯫ "ꯁꯦ ꯏꯕꯨꯡꯉꯣ, ꯃꯁꯤꯅ ꯅꯪ ꯄꯨꯔꯣ, ꯑꯗꯨꯒ ꯍꯧꯔꯦꯟ ꯅꯪꯅ ꯅꯨꯃꯤꯗꯥꯡ ꯃꯤ ꯇꯨꯝꯅꯈ꯭ꯔꯕ ꯀꯥꯟꯗ ꯁꯤꯒꯤ ꯄꯣꯠꯁꯦ ꯃꯐꯝ ꯆꯥꯅ ꯐꯨꯝꯂꯝꯒꯗꯕꯅꯤꯀꯣ" ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯤ꯫ "ꯍꯩ ꯆꯦꯛꯁꯤꯟꯅ ꯆꯠꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯅ, ꯅꯪꯅ ꯂꯝꯕꯤꯗ ꯆꯠꯄ ꯃꯇꯝꯗ ꯅꯪꯅ ꯄꯨꯔꯤꯕ ꯄꯣꯠꯁꯦ ꯀꯔꯤꯒꯨꯝꯕ ꯉꯔꯪ ꯉꯪꯂꯛꯄ ꯊꯣꯛꯂꯕ ꯃꯗꯨ ꯅꯪ ꯍꯥꯡꯇꯣꯛꯂꯒ ꯌꯦꯡꯕ ꯌꯥꯗꯦꯀꯣ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯗꯨ ꯍꯦꯛ ꯌꯦꯡꯂꯨꯔꯕ ꯏꯕꯣ, ꯅꯪ ꯂꯣꯏꯔꯦ꯫ ꯃꯤꯗ ꯉꯥꯎꯅ ꯐꯩꯅ ꯆꯠꯅꯕ ꯇꯧꯔꯨꯕꯕꯨ ꯅꯪꯉꯣꯟꯗ ꯇꯦꯛꯁꯤꯟ ꯍꯦꯟꯖꯤꯟꯗꯨꯅ ꯉꯥꯎꯅ ꯐꯩꯅ ꯑꯗꯨꯃꯛ ꯆꯠꯂꯦ ꯍꯥꯏꯕꯣ, ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯒꯗꯧꯔꯤꯕꯅꯤ" ꯍꯥꯏꯔꯛꯏ꯫ ꯑꯉꯧꯁꯅꯥꯅ, "ꯑꯣꯖꯥ ꯑꯃꯥꯏꯕ, ꯌꯨꯝ ꯌꯧꯔꯒꯗꯤ ꯌꯦꯡꯕ ꯌꯥꯕ ꯅꯠꯇ꯭ꯔꯣ?" ꯑꯃꯥꯏꯕ ꯂꯥꯛꯄꯅ, "ꯏꯕꯣ, ꯑꯩꯅ ꯉꯁꯥꯏꯗꯩ ꯍꯥꯏꯔꯤꯕ ꯋꯥ ꯃꯌꯥꯝꯁꯦ ꯅꯪ ꯀꯔꯤꯁꯨ ꯚꯥꯞ ꯇꯥꯗꯦꯕꯣ? ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯨꯝꯗꯁꯨ ꯌꯦꯡꯕ ꯌꯥꯗꯦꯀꯣ ꯍꯥꯏꯅ ꯍꯥꯏꯕꯅꯤꯅꯦ꯫ ꯅꯪꯅ ꯄꯨꯔꯤꯕꯗꯣ ꯑꯆꯝꯕ ꯄꯣꯠ ꯅꯠꯇꯦ꯫ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯉꯥꯡ ꯃꯆꯥ ꯁꯤꯈꯤꯕꯒꯤ ꯁꯔꯨ ꯁꯔꯥꯡ ꯃꯀꯣꯛ ꯀꯌꯥ ꯑꯃ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯑꯩꯅ ꯆꯦꯛꯁꯤꯜꯂꯨ, ꯌꯦꯡꯕ ꯌꯥꯗꯦ ꯍꯥꯏꯔꯤꯕꯁꯦ." ꯑꯉꯧꯁꯅꯥꯅ, "ꯑꯣꯖꯥ ꯑꯃꯥꯏꯕ, ꯑꯩ ꯚꯥꯞ ꯇꯥꯖꯔꯦ꯫ ꯑꯗꯨꯅ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ" ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄꯣꯠꯇꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯂꯥꯛꯄꯅ ꯂꯥꯎꯔꯒ ꯍꯥꯏꯔꯛꯏ, "ꯍꯩ ꯏꯕꯨꯡꯉꯣ, ꯑꯉꯧꯁꯅꯥ, ꯆꯦꯛꯁꯤꯜꯂꯨꯀꯣ" ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯑꯃꯥꯏꯕ ꯂꯥꯛꯄ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯗꯨꯅ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯤ, "ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯒꯤ ꯊꯦꯝꯗꯨꯅ ꯁꯦꯟ ꯀꯌꯥ ꯑꯃ ꯂꯧꯊꯣꯛꯄ ꯌꯥꯔꯒꯅꯤ ꯍꯧꯖꯤꯛꯇꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯤꯀꯨꯞꯁꯤꯗ ꯌꯥꯝꯂꯕ ꯁꯦꯟ ꯀꯌꯥ ꯑꯃꯁꯨ ꯐꯪꯂꯦꯗꯅ ꯍꯧꯖꯤꯛꯇꯤ" ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯑꯗꯨꯗ ꯃꯆꯤꯟꯗꯨꯅ ꯆꯨꯞꯇꯨꯅ ꯅꯣꯛꯂꯤ꯫ ꯑꯉꯧꯁꯅꯥꯁꯨ ꯌꯥꯝ ꯍꯔꯥꯎꯅ ꯋꯥꯈꯜꯒ ꯅꯨꯡꯉꯥꯏꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯥꯅ ꯄꯨꯔꯤꯕ ꯆꯦꯔꯪ ꯑꯃꯨꯕꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯇꯨꯝ ꯇꯥꯔꯤꯕ ꯄꯣꯠꯇꯣ ꯈꯪꯍꯧꯗꯅ ꯉꯔꯪ ꯉꯪꯉꯛꯄꯒꯤ ꯃꯑꯣꯡꯗ ꯑꯉꯧꯁꯅꯥꯒꯤ ꯃꯅꯥꯀꯣꯡꯗ ꯇꯥꯔꯝꯃꯤ꯫ ꯑꯉꯧꯁꯅꯥꯗꯣ ꯀꯤꯔꯛꯂꯗꯨꯅ ꯃꯌꯨꯝꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯑꯉꯧꯁꯅꯥ ꯃꯁꯥꯗ ꯌꯦꯡꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯦꯡꯕꯗꯤ ꯌꯦꯡꯂꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯉꯧꯁꯅꯥ ꯃꯌꯨꯝꯗ ꯌꯧꯔꯛꯂꯦ꯫ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯇꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯝꯂꯕ ꯃꯇꯨꯡ ꯏꯔꯨꯖꯔꯒ ꯃꯥꯒꯤ ꯀꯥꯗ ꯄꯣꯊꯥꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯦ꯫ ꯅꯨꯃꯤꯠꯇꯨ ꯅꯣꯡꯁꯨ ꯑꯗꯨꯝ ꯇꯥꯔꯤ꯫ ꯅꯣꯡ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯉꯧꯁꯅꯥꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯂꯣꯏꯅꯃꯛ ꯆꯥꯛ ꯏꯁꯤꯡ ꯉꯟꯅ ꯆꯥꯊꯣꯛꯂꯕ ꯃꯇꯨꯡ ꯉꯟꯅ ꯇꯨꯝꯅꯈꯤꯔꯝꯃꯤ꯫ ꯑꯉꯧꯁꯅꯥ ꯉꯁꯥꯏꯗꯩ ꯇꯨꯝꯗꯃꯈꯩ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯑꯉꯧꯁꯅꯥ ꯄꯨꯡ ꯌꯦꯡꯂꯨꯕꯗꯗꯤ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯉꯧꯁꯅꯥꯅ, ꯄꯨꯡꯁꯦ ꯆꯞ ꯆꯥꯔꯦ" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯉꯁꯥꯏ ꯑꯃꯥꯏꯕꯗꯒꯤ ꯄꯨꯔꯛꯈꯤꯕ ꯄꯣꯠꯇꯨ ꯄꯨꯗꯨꯅ ꯅꯣꯡꯂꯛ ꯑꯗꯨꯗ ꯂꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯑꯉꯧꯁꯅꯥ ꯊꯣꯏꯕꯒꯤ ꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯃꯥꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯣꯏꯕꯒꯤ ꯃꯪꯒꯣꯟꯗ ꯀꯥꯔꯛꯂꯦ꯫ ꯑꯉꯧꯁꯅꯥ ꯀꯗꯥꯏꯗ ꯄꯣꯠꯁꯤꯕꯨ ꯐꯨꯝꯁꯤꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯂꯤ꯫ ꯑꯉꯧꯁꯅꯥ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗꯒꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯑꯦ꯫ ꯃꯁꯤꯒꯤ ꯐꯤ ꯁꯥꯕꯒꯤ ꯀꯣꯟꯁꯤꯒꯤ ꯃꯈꯥꯁꯤꯗ ꯍꯦꯛꯇ ꯇꯧꯈꯥꯏꯔꯒ ꯐꯨꯝꯂꯝꯂꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯀꯣꯟꯗꯨ ꯃꯆꯥꯒ ꯑꯣꯏꯕꯒ ꯂꯥꯏꯅ ꯈꯔ ꯊꯥꯡꯇꯣꯛꯂꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯈꯨꯠꯀꯤ ꯈꯨꯅꯤꯡ ꯌꯧꯅ ꯇꯧꯔꯕ ꯃꯇꯨꯡ ꯃꯥꯅ ꯍꯧꯖꯤꯛ ꯄꯣꯔꯛꯂꯤꯕ ꯄꯣꯠꯇꯨ ꯀꯣꯟꯗꯨꯗ ꯊꯥꯗꯗꯨꯅ ꯃꯆꯤꯟꯗ "ꯅꯪꯒꯤ ꯅꯊꯧ ꯉꯁꯤꯗꯒꯤ ꯄꯥꯡꯊꯣꯛꯂꯣ, ꯍꯧꯔꯣ" ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨ ꯈꯣꯠꯆꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯟꯅꯒ ꯆꯞ ꯃꯥꯟꯅꯅ ꯀꯣꯟꯗꯨꯁꯨ ꯁꯦꯝꯖꯤꯜꯂꯝꯃꯤ꯫ ꯑꯉꯧꯁꯅꯥ ꯃꯔꯥꯏꯕꯛꯁꯨ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ, ꯊꯣꯏꯕꯒꯤ ꯍꯨꯏꯗꯨꯁꯨ ꯉꯁꯤꯗꯤ ꯃꯪꯒꯣꯟꯗꯨꯗꯁꯨ ꯀꯨꯜꯂꯝꯗꯦ꯫
ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯕꯛ ꯄꯨꯝꯕ ꯃꯥꯏ ꯄꯥꯛꯂꯤꯕꯅꯤ꯫ ꯑꯉꯧꯁꯅꯥ ꯅꯣꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯄ ꯃꯈꯩ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯑꯉꯧꯁꯅꯥ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯑꯆꯣꯠꯄ ꯃꯐꯤ ꯃꯔꯣꯟꯗꯣ ꯍꯣꯡꯗꯣꯛꯂꯦ꯫ ꯑꯗꯨꯒ ꯐꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯋꯥꯈꯜꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯀꯣꯛ ꯍꯥꯏꯔꯤꯕ ꯏꯄꯤꯁꯣꯗ 4ꯁꯨꯕ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡꯒꯤ 5ꯁꯨꯕ ꯏꯄꯤꯁꯣꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯁꯣꯁꯤꯟ ꯁꯥꯄꯝꯅ ꯈꯨꯔꯨꯝꯖꯔꯤ꯫